COVID-19 license Malem the Kamthing Wana Marak Asida, Assam the All Assam Manipuri Students Union, AMSU, Hozai District Nasin Langduna. Vaccination drive among us, Hozai Gi Gauranagar School the vaccine Kapagi Thorum Chathakre. AMSUna, Assam the Manipurina, Soina Tariba Lamdam Singh the vaccination drive Chatharpa Asida, Lamdam Kayagi senior citizens Kayana Kudong Saba Piba Gidamak, Nungaiba Pongdoroke. Bisnupur ASSAMESE haukiba tam taruk asida saukhatpagi mami amata taba ude. District Hospital Bisnupurda Operation Theatre, Dialysis Center, Trauma Center, Eye Hospital difang oire haina. COVID-19 Relief Committee Bisnupur District Headquarter na hari. Committee asina thadorok paserol amagi matung ina anaba lainaba famung sizinade. Anaba mapanda lady. Sizinaba yariba ambulance amadagi Henry. Doctor specialist kadai da satkrabage nurse ki award pasu angakpani hari. Amaromda thaknanaba ising da yenglabasu thongjawroki ising anaiba asi sahi asuk kuibasi sizinaduna lakpa adu ahong balaitri. Thaknanaba afaba isingi manglana si mangphaunadri. Ningthau khonggi mafam ayambada ising phangdri. Madam Sang na ngairak laba matungda Central Board of Secondary Education CBSE gi Class 12 ki examination ki fal ngasi lauthokre. Fal asi cbseresults.nic.in da yengba yagani hari. Examination adubu thakiba mahiroi ayamba maipaki. Mahiroi lakh 16 lising mariga samanga humpumatoi thabagi manungda lakh 12 lising marifudara taruka sahum 19 pass tawduna. Pass tawbagi sang sada marifudara mapan dasmik ahum taret oiri. Assam amadi Mizoram Police anigi marakta khut thoknabagi thokdokta Assam Police ki mioi manga leikhidabagi matangda Mizoram lengangna lale haijagadabani haina Bharatiya Janata Party BJP ki General Secretary MP DILIP SAIKIA na phongdokre thokdok adu thokraba matung video amada Mizoram gi mioi kharana harau tayamba phongdokpagi mamisu tari reporter singa unaba amada SAIKIA na hai Mizoram Police amadi miyam na video aduda Assam gi police personnel singbu haliba adu mioi bagi lichat nate amadi akanba mongda condemn tawi Mukhyamantri Bal Seva Yojana gi makhada Uttar Pradesh laingangna paikhalakpa thabak thorom singi saruk ama oina COVID-19 na maram oiraga mama mapa laikhidraba nupi macha singi luhongbada lupa lakh amagi mateng pangnaba pandam thamli scheme asi July 22 da launch tawkibani amadi masina ka hena khudong chadraba angang singda lairik laisu tamba ana layeng amadi atai mathau taba kayada mateng pangani hairi Mirabai Sanuna India ge ahanba medal lawkhraba matung amadi boxer Loblina Borgohena soidana medal ama lawragani haiba khanglaba matung asida India gi medal teli wangkhalakpagi manglan asum naksilakli nupi gi badminton singles ta India gi PV Sindhu semi final sangkre quarter final da Japan gi A Yamaguchibu kunmathoi tarahumdoi kunnitoi kun da maithiba piduna makha taba medal sing fanglakpa yabagi mami sauna taba uri Director General of Civil Aviation DGCA na international flight singda thamlamba athingba adu July 13 da loirabasu makhatana August 13 fawba amuka hanna sangdokre adumapo akaknaba route kharada case kharagi makhada ayaba pigadawri athingba asina DGCA na approve tawraba cargo puba flight singdi consiloi hairi May thadagi hawduna domestic flight sing mathau tawba hawkhrabasu COVID-19 gi case wangna leiba maramna international flight singi oina athingba si adumak leikhi gadawri